ꯑꯩꯅ ꯎꯅꯕ ꯆꯠꯂꯤꯕ ꯁꯥꯙꯨ ꯕꯕꯥ ꯑꯁꯦ ꯂꯥꯏꯗꯒꯤ ꯁꯨꯝꯅꯒꯤ ꯏꯟꯆꯤ ꯑꯅꯤ ꯇꯅꯤꯁꯦ ꯃꯥꯅ ꯇꯥꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯑꯩꯅ ꯅꯤꯒꯗꯧꯔꯤꯕ ꯕꯣꯔ ꯑꯁꯤ ꯄꯤꯕꯤꯔꯛꯂꯕꯗꯤ ꯑꯩ ꯂꯝꯗꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯒꯅꯤ ꯁꯥꯙꯨ ꯕꯕꯥ ꯑꯁꯦ ꯔꯥꯃꯥꯌꯣꯟ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯁꯥꯙꯨ ꯕꯕꯥꯅꯤ ꯑꯆꯝꯕ ꯁꯥꯙꯨ ꯕꯕꯥ ꯅꯠꯇꯦ ꯔꯥꯃꯥꯌꯣꯟꯗ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡꯅ ꯖꯩꯒ ꯇꯧꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯁꯤꯡꯅ ꯁꯔꯨ ꯃꯇꯦꯛ ꯃꯀꯥꯏ ꯊꯥꯖꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯈꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯁꯥꯙꯨ ꯕꯕꯥꯅꯤ ꯑꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯈꯔ ꯊꯨꯅ ꯆꯠꯂꯒꯦ ꯍꯦ ꯂꯥꯏ ꯅꯪꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯁꯤꯠꯇꯗꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨꯀꯣ ꯁꯥꯙꯨ ꯕꯕꯥ ꯑꯗꯨꯒꯤ ꯊꯧꯖꯥꯜ ꯐꯪꯍꯟꯕꯤꯌꯨꯀꯣ ꯁꯥꯙꯨ ꯕꯕꯥ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯁꯥꯙꯨ ꯕꯕꯥ ꯑꯩꯅ ꯉꯁꯤ ꯁꯥꯙꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯦ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦ ꯌꯥꯔꯦ ꯅꯍꯥꯛ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯃꯣꯕꯥꯏꯜ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯀꯃꯥꯟꯗꯣꯅ ꯐꯥꯗꯨꯅ ꯅꯍꯥꯛ ꯖꯦꯜꯗ ꯂꯩꯔꯨꯔꯦ ꯐꯖꯅ ꯐꯨꯗꯦꯛꯈ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤ ꯁꯥꯙꯨ ꯕꯕꯥ ꯆꯨꯝꯃꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯩ ꯈꯪꯉꯤ ꯁꯥꯙꯨ ꯕꯕꯥ ꯑꯩꯕꯨ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯕꯗ ꯄꯨꯂꯤꯁ ꯁꯤꯐꯥꯏꯁꯤꯡꯅ ꯈꯪꯍꯟꯕꯤꯒꯅꯨ ꯑꯩꯕꯨ ꯐꯍꯟꯕꯤꯒꯅꯨꯅꯦ CCTV ꯀꯦꯃꯦꯔꯥꯗ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯇꯥꯍꯟꯕꯤꯒꯅꯨ ꯑꯩꯒꯤ ꯃꯃꯤ ꯇꯥꯍꯟꯕꯤꯒꯅꯨꯅꯦ ꯁꯥꯙꯨ ꯕꯕꯥ ꯑꯗꯨꯒꯨꯝꯕ ꯑꯉꯛꯄ ꯃꯟꯇ꯭ꯔꯒꯤ ꯁꯛꯇꯤ ꯑꯃꯠꯇ ꯄꯤꯕꯤꯌꯨꯅꯦ ꯌꯥꯔꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯑꯩ ꯚꯥꯞ ꯇꯥꯔꯦ I understand everything ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯟꯇ꯭ꯔ ꯖꯥꯗꯨꯒꯤ ꯁꯛꯇꯤ ꯄꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯊꯕꯛ ꯑꯃꯗꯤ ꯁꯤꯟꯅꯕ ꯇꯥꯏ ꯃꯁꯤ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯇꯥꯏ ꯍꯥꯏꯕꯤꯌꯨ ꯁꯥꯙꯨ ꯕꯕꯥ ꯀꯔꯝꯕ ꯊꯕꯛ ꯑꯣꯏꯔꯕꯅꯣ ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ ꯌꯦꯡꯉꯣꯏ ꯑꯗꯨꯕꯨꯔꯣ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛꯇꯪ ꯂꯩ ꯅꯣꯛꯐꯗꯦꯗ ꯍꯥꯞꯀꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯌꯥꯝꯅ ꯀꯨꯏꯈ꯭ರೆ ꯉꯁꯤ ꯐꯥꯎꯕ ꯇꯥꯟꯃꯦꯜ ꯑꯃ ꯏꯆꯥ ꯆꯥꯗꯕꯅꯤ ꯋꯥꯔꯤ ꯑꯁꯦ ꯅꯪꯉꯣꯟꯗ ꯂꯤꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯦ ꯅꯪꯅ ꯐꯖꯅ ꯏꯊꯣꯛꯂꯒ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯗ ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯄꯤꯌꯨ ꯃꯍꯥꯛꯀꯤ ꯅꯣꯛꯐꯗꯦꯗ ꯈꯔ ꯍꯥꯞꯍꯜꯂꯨ ꯁꯥꯙꯨ ꯕꯕꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯇ ꯋꯥꯕꯤꯒꯅꯨ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯗꯣ ꯍꯟꯗꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯥꯎꯅꯥ ꯍꯥꯏꯕꯗꯣ ꯁꯥꯙꯨ ꯕꯕꯥ ꯈꯪꯕꯤꯔꯝꯒꯅꯤ ꯃꯍꯥꯛꯀ ꯐꯣꯛ ꯁꯤꯡꯒꯔ ꯄꯤꯡꯀꯤ ꯁꯥꯏꯈꯣꯝ ꯍꯥꯏꯕꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯣ ꯑꯩ ꯃꯔꯨꯞ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯖꯔꯨꯏ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯈ꯭ꯔꯕ ꯑꯩ ꯁꯣꯏꯗꯅ ꯍꯥꯞꯍꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯤꯔꯨꯕꯗꯒꯤ ꯍꯦꯟꯒꯠꯂꯛꯄ ꯑꯃꯨꯛ ꯍꯦꯛ ꯅꯨꯡꯉꯥꯏꯗ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯛꯂꯒꯦ ꯅꯪ ꯃꯨꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯣꯀꯣ ꯃꯇꯝ ꯑꯃꯗ ꯑꯃꯦꯔꯤꯀꯥꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯐꯪꯗꯕꯗꯒꯤ ꯆꯥꯏꯅꯤꯁ ꯗꯣꯛꯇꯔ ꯑꯃ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯅꯥꯏ ꯚꯔꯥꯗ ꯀꯥ ꯑꯃ ꯂꯧꯔꯒ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯍꯥꯡꯂꯦ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯥꯏꯟꯕꯣꯔꯗꯇ ꯑꯁꯨꯝꯅ ꯊꯥꯏ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯑꯅꯥꯕꯗꯣ ꯄꯨꯡꯐ ꯐꯍꯟꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯁꯨꯞꯅꯒꯤ $10 ಖꯛ ꯂꯧꯖꯒꯅꯤ ꯂꯩꯅꯥ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯌꯦꯡꯕꯗ ꯐꯍꯟꯕ ꯉꯝꯗ꯭ꯔꯒꯅ ꯑꯗꯣꯝꯗ $100 ꯍꯟꯗꯣꯛꯆꯒꯅꯤ ꯃꯗꯨꯗ ꯅꯣꯡꯃ ꯎꯀꯤꯜ ꯑꯃ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯒꯤ ꯑꯁꯨꯝ ꯍꯜꯂꯛꯄꯗ ꯂꯅꯥꯏ ꯀ꯭ꯂꯤꯅꯤꯛ ꯍꯥꯡꯂꯤꯕ ꯆꯥꯏꯅꯤꯁ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯦꯠꯂꯤꯕ ꯁꯥꯏꯟꯕꯣꯔꯗ ꯃꯄꯥꯗꯣ ꯌꯧꯕꯗ ꯃꯍꯥꯛꯅ ꯁꯥꯏꯟꯕꯣꯔꯗ ꯑꯗꯨꯗ ꯊꯥꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯎꯔꯝꯃꯤ ꯎꯀꯤꯜ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯑꯣ ꯌꯥꯝꯅ ꯂꯥꯏꯅ $100 ꯇꯥꯅꯅꯕꯒꯤ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ ꯐꯔꯦ ꯑꯩ $100 ꯐꯪꯅꯅꯕ ꯎꯄꯥꯏ ꯇꯧꯔꯒꯦ ꯃꯁꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯆꯥꯏꯅꯤꯁ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯑꯩ ꯃꯍꯥꯎ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯂꯩ ꯑꯁꯤꯅ ꯑꯩ ꯇꯦꯁ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯇꯦꯁ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯕꯨ ꯐꯅꯅꯕ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯌꯨ ꯃꯗꯨꯗ ꯆꯥꯏꯅꯤꯁ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯔꯁ ꯇꯥꯔꯤꯕ꯭ꯔꯣ ꯕꯣꯛꯁ ꯅꯝꯕꯔ 22ꯗ ꯌꯥꯎꯕ ꯍꯤꯗꯥꯛ ꯑꯗꯨ ꯄꯣꯔꯧ ꯕꯣꯇꯜꯗ ꯌꯥꯎꯕ ꯃꯍꯤ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯗ꯭ꯔꯣꯞ 3 ꯈꯛꯇꯪ ꯄꯦꯁꯦꯟ ꯑꯁꯤꯒꯤ ꯂꯩꯗ ꯊꯥꯖꯧ ꯃꯗꯨꯗ ꯅꯔꯁ ꯑꯗꯨꯅ ꯂꯣꯌꯔ ꯑꯗꯨꯒꯤ ꯂꯩ ꯑꯗꯨꯗ ꯗ꯭ꯔꯣꯞ 3 ꯈꯛꯇꯪ ꯊꯥꯖꯔꯛꯂꯝꯃꯤ ꯃꯗꯨꯗ ꯎꯀꯤꯜ ꯑꯗꯨꯅ ꯑꯁ ꯃꯁꯤꯗꯤ ꯀꯩ ꯍꯤꯗꯥꯛꯅꯣ ꯃꯁꯤꯗꯤ ꯀꯦꯔꯣꯁꯤꯟ ꯅꯠꯇ꯭ꯔꯣ ꯀꯦꯔꯣꯁꯤꯟꯅꯤꯅꯦ ꯁꯤꯗꯤ ꯀꯦꯔꯣꯁꯤꯟ ꯃꯅꯝ ꯋꯥ ꯅꯝꯃꯤꯅꯦ ꯁꯤꯗꯤ ꯀꯩ ꯍꯤꯗꯥꯛꯅꯣ ꯁꯤꯕꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯆꯥꯏꯅꯤꯁ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯣꯡꯒ꯭ꯔꯦꯠꯁ ꯑꯗꯣꯝ ꯍꯧꯖꯤꯛꯇꯤ
ꯑꯗꯣꯝꯒꯤ ꯃꯍꯥꯎ ꯈꯪꯕ ꯉꯝꯗꯕꯒꯤ ꯑꯅꯥꯕꯗꯣ ꯀꯤꯌꯣꯔ ꯇꯧꯖꯔꯦꯀꯣ ꯂꯥꯌꯦꯡꯖꯔꯦꯀꯣ ꯃꯍꯥꯎ ꯈꯪꯕꯤꯔꯦꯀꯣ ꯆꯨꯝꯃꯤ ꯃꯗꯣ ꯀꯦꯔꯣꯁꯤꯟꯅꯤ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕꯒꯤ ꯃꯃꯜ ꯗꯣꯂꯔ 10 ꯄꯤꯕꯤꯔꯝꯃꯣ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯕ ꯎꯀꯤꯜ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯥꯡꯈꯤꯕ ꯄꯩꯁꯥꯗꯣ ꯐꯨꯀꯠꯅꯅꯕ ꯋꯥꯈꯜ ꯑꯃ ꯇꯧꯔꯗꯨꯅ ꯆꯥꯏꯅꯤꯁ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯦꯃꯣꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯗꯣꯛꯇꯔ ꯃꯁꯤꯕꯨ ꯐꯅꯅꯕ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯌꯨ ꯆꯥꯏꯅꯤꯁ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯟ ꯄꯟꯗꯅ ꯅꯔꯁ ꯅꯍꯥꯟꯒꯤ ꯕꯣꯛꯁ ꯅꯝꯕꯔ 22ꯗ ꯌꯥꯎꯕ ꯍꯤꯗꯥꯛ ꯃꯍꯤ ꯑꯗꯣ ꯑꯃꯨꯛꯇꯪ ꯄꯣꯔꯧ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯗ꯭ꯔꯣꯞ 3 ꯈꯛꯇꯪ ꯃꯍꯥꯛꯀꯤ ꯂꯩꯇꯣꯟꯗ ꯊꯥꯖꯧ ꯎꯀꯤꯜ ꯑꯗꯨꯅ ꯑꯦ ꯀꯔꯤꯅꯣꯅꯦ ꯅꯍꯥꯟꯒꯤ ꯍꯤꯗꯥꯛꯇꯨꯗꯤ ꯀꯦꯔꯣꯁꯤꯟꯅꯤꯅꯦ ꯀꯦꯔꯣꯁꯤꯟꯗꯣ ꯀꯝꯗꯧꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯀꯝꯗꯧꯅ ꯀꯦꯔꯣꯁꯤꯟ ꯑꯗꯨꯅ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗ ꯆꯥꯏꯅꯤꯁ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯣꯡꯒ꯭ꯔꯦꯠꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣꯝ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯉꯝꯂꯦꯀꯣ ꯆꯨꯝꯃꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯅꯍꯥꯟꯒꯤ ꯕꯣꯛꯁ ꯅꯝꯕꯔ 22ꯗ ꯌꯥꯎꯕ ꯀꯦꯔꯣꯁꯤꯟ ꯕꯇꯜ ꯑꯗꯣ ꯄꯣꯔꯛꯅꯅꯕ ꯀꯧꯕꯅꯤ ꯃꯗꯨꯕꯨ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯤꯔꯝꯂꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯐꯕꯤꯔꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯒꯅꯨ ꯑꯗꯣꯝꯒꯤ ꯂꯥꯌꯦꯡꯃꯟ ꯗꯣꯂꯔ 10 ꯑꯗꯣ ꯄꯤꯕꯤꯔꯝꯂꯒ ꯂꯦꯡꯕꯤꯈ꯭ꯔꯣ ꯍꯟꯗꯛꯃꯨꯛꯁꯨ ꯎꯀꯤꯜ ꯑꯗꯣ ꯃꯥꯏꯊꯤꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯗꯨꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝ ꯈꯔ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯥꯡꯈꯤꯕ ꯗꯣꯂꯔ 90 ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯅꯅꯕꯒꯤꯗꯃꯛ $100 ꯁꯣꯏꯗꯅ ꯐꯪꯅꯅꯕꯒꯤꯗꯃꯛ ꯎꯄꯥय ꯑꯃ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯥꯏꯅꯤꯁ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯎꯀꯤꯜ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯩꯒꯤ ꯎꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯁꯣꯜꯂꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯦꯛꯇꯃꯛ ꯎꯕ ꯉꯝꯗ꯭ꯔꯦ ꯃꯗꯨꯗ ꯆꯥꯏꯅꯤꯁ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯐꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯒꯤ ꯑꯅꯥꯕꯗꯣ ꯐꯅꯅꯕ ꯎꯄꯥय ꯑꯃꯠꯇ ꯑꯩꯒꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯣꯝꯗ ꯑꯩꯅ ꯉꯁꯤꯗꯤ $100 ꯄꯤꯖꯕ ꯇꯥꯔꯦ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯔ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯎꯀꯤꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯣꯂꯔ 10 ꯆꯠꯄꯤ ꯑꯃꯈꯛ ꯄꯤꯔꯛꯈꯤ ꯑꯍꯥꯟꯕꯗ $100 ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯕ ꯎꯀꯤꯜ ꯑꯗꯣ ꯗꯣꯂꯔ 10 ꯆꯠꯄꯤ ꯑꯗꯣ ꯎꯕꯗ ꯀꯔꯤꯅꯣꯅꯦ ꯗꯣꯛꯇꯔ ꯃꯁꯤꯗꯤ $20ꯒꯤ ꯅꯣꯠꯅꯤ ꯃꯁꯤꯕꯨ ꯀꯝꯗꯧꯅ $100ꯅꯤ ꯍꯥꯏꯔꯤꯕꯅꯣ ꯍꯪꯂꯛꯄꯃꯛꯇꯗ ꯆꯥꯏꯅꯤꯁ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯣꯡꯒ꯭ꯔꯦꯠꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯅ ꯃꯁꯤꯕꯨ $20ꯒꯤ ꯅꯣꯠꯅꯤ ꯍꯥꯏꯕ ꯈꯪꯕꯤꯔꯕꯅꯤꯅ ꯑꯗꯣꯝꯒꯤ ꯃꯤꯠ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯎꯕ ꯐꯪꯂꯦ ꯍꯥꯏꯕꯗꯣ ꯄ꯭ꯔꯃꯥꯟ ꯑꯣꯏꯔꯦ ꯆꯨꯝꯃꯤ ꯑꯩꯍꯥꯛꯅ ꯄꯤꯔꯤꯕꯁꯦ $20ꯒꯤ ꯅꯣꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗꯣꯝ ꯃꯤꯠ ꯎꯔꯦ ꯍꯥꯏꯕꯁꯦ ꯆꯨꯝꯂꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ $20 ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯂꯥꯌꯦꯡꯃꯜ ꯑꯣꯏꯅ ꯄꯤꯕꯤꯔꯝꯂꯣ ꯑꯗꯨꯒ ꯂꯦꯡꯕꯤꯈꯤꯕ ꯌꯥꯔꯅꯤ